आनमनमरोइबा पाव पिजरी रिलीफ कैम्प इंटरनली डिस्प्लेस्ड पर्सन IDP सिंह अचुबद मसा मसागी युमद हंजिल हनबियु रिलीफ कैम्प लेनिंद्र हैना बिष्णुपुर डिस्ट्रिक्ट के तोंगान तोंगानबा रिलीफ कैम्प सिंह लांजेनदुना लेरिबा IDP सिंह पाक्सना वाकत खोंजंग चंगसिनख्रे चुरचानपुर मैते यूनाइटेड कमिटी IDP सिंह की दमकता तालिब डिमांड सिंह की नुमित हुमनी की मनुंगदा थबक तो अंथोक्त्रबदी अकनब खोंजंग चंगसिनलगनी हारकली गाड़ी थौबदा चना कांगलोन थुगाइबा मियोय निफु तरत की मथकता मरी लेनब चे चांग कक्तना फाइन थियनदुना पुनब सेनफम ओइना लुपा लिस्टिंग मरफु दरामाथोय मणिपुर पुलिसना खोंगत पंगमख्रे अमदी मणिपुर कोविड-19 नाबगी चांग तपना तपना हंथरकली हौकिब पुंग कुनमरीदा पुन मियोय 13 डिस्चार्ज तौख्रब मतुंग अपुन बे एक्टिव केस की मसिंग 13 दा हंथख्रे खुरुमजरी ISCOM मीडिया न्यूज में ताबरी बिसुंग गोई तोमतिन गानमन तराम नोक सबगलोइनेना हौजि पुंजा सिफावगी पाव सनोर पिजरी रिलीफ कैम्प लेरिबा IDP सिंह अचुब मतमदा मसा मसागी युमदा हंजिल हनबियु रिलीफ कैम्प लेनिंद्र हैना बिष्णुपुर डिस्ट्रिक्ट के तोंगान तोंगानबा मफुम सिंह हांगलिबा रिलीफ कैम्प सिंह ngasi IDP सिंह पाक्सना वाकत खोंजंग जंगसिनख्रे बिष्णुपुर की ऑल डिस्ट्रिक्ट कॉम्प्लेक्स मनाक लेबा लेमराम SC गर्ल्स हॉस्टल रिलीफ कैम्प वाई मंगोलगानबी कॉलेज रिलीफ कैम्प निंगथौखोंग रिलीफ कैम्प अमदी अतै बिष्णुपुर डिस्ट्रिक्ट के मनुंग चनबा रिलीफ कैम्प सिंह दसु IDP सिंह मखोई सिंह युमदा हनिंगले रिलीफ कैम्प सिंह लेनिंद्रे मचा मसु सिंह की तुंगी पुंची मांगदनबा सिंजरगे हाइना पाक्सना वाकत मिफम फमदुना खोंजंग चंगसिनख्रे लोइनाना लेप्तना नुमित हुमनी चुपना वाकत खोंजंग चंगसिनगने हारकली नमोले सिगे उलौ साजोरदा लेबा प्री फैब्रिकेटेड हाउस दसु IDP सिंह पाक्सना वाकत मिफम फमके वाकत पिफम अदुदा इकोई इसागी युमदा हंजरगे डिस्प्लेस्ड not defeated we demand to go home destroyed but not our spirit resettle us with dignity amadi we are not refugees in our own land haina thaba plate kat kaya su sisinaki loinana aikoi achubu matamda isa isa gi yumda hanjin jarake amadi IDP singbu politicize tawiganu haibana chingba kholau kya su lauki wakat mi fumadu rastaru ya kibi torbung bangladagi lanjenarakuna ulau sajo prefabricated house the lady B RK Babichana Fungdokibada Chahi Ani Hanjilakaba Irang Asida Nomai Kaptarakuna Irang Tohaliba Kuki militant singna Toning with the Tohanba Maitay Dana Konkut Punduna Tambagum Lakshinduna Leng Wat Payadana Tambiba Madi Waroshin Purunava Hodadaba Si Pente Indiagi Pivanungda Tilubana Makoin Maitay Sing Bunga Quishen Bigadra Kalubani Adubu Maduge Ona Tainavada Lalong Kayama Silaktuna Maitay Singbu Atamana Mutatlagi Haibagi Monda Chatar Liba Tong Kaya Si Pente लेबाकी सुनी खन्ना चाही अनि हेना खांगदना लाकपनी हौजिकती इसा इथंदा सिनिंगबा फावरकले अचौबा अनाब अमा यावरकपदा लायंगबा ngamdabana punsi longkiba kaya amasu yawsilakli masa matomta tungi asa uraktabana masa matomta sijaba fawa yawri isa isu singi maraiba kari oigani kuki singna kaya maning makha tamna thabak tawge haibabu handakta su kangpokpi district ki manung chanba 4000 da yummai thadok pikraba maitei singbo mafam aduda maitei leiramde haina FIR kaya panchinduna case panchinmagi thong fawa chatharakli matungda su karamba khulda amuk maitei taramde hajilakadori benu haiba tambangam driba si athubada tidokpiu natragadi governor banglo mamangda IDP singna masa matomta sijabagi khongjang fawa changsilakpa yai haiki sai sai yumda IDP singbo politicize IDP singbo koi sai sai yumda IDP singbo politicize lamdam sida pok bani manipur le how de khoi saurap bani ai gi ima leiba iram dam da langgen aduna sahi ani leirak pa haibase asuke matik pen da pok sai aduna atu bada waro sin poraga ai khoi bu yum da changhan bidaba taraga di ai khoi sarkar gi mathakta india government gi mathakta aduga mari lainaba singi mathakta ai khoi matam gi oiba khongjang changsin bale por ki sida kayamu yamna maning makha tam da bage haibase hantak ta su marang na ha da su kampok district ki manung tan lai bas 4000 mai tai khunda
maitai sing leiram de haina makoi na maitai sing yum kai puna mak mai thadoga tan thok pirak laba maitai yum sing dugu makoi na maitai taram de maitai yum leiram de haina FIR senduna case kaya palakpa matang da kana agi karam bakunda amuk palaka dori ba masi bauda sing masi bauda India government na tumina lai sinduna dum leiba taragadi ai koi siba kiroi so sampura madi torbung bangla na patang ding manipur di lai riba lojing loya lande na riba kuning sing se maitai taram de haina amuk haira ka dori bra aduna matam sana maset kidat piyo kidok piyo aduna masigi tangkang yaurak labadi IDP oiriba aikoi puna maset thawai thadok pangambagi tanggal lerakani sum hanjalak pataraga di governor gi mamangda isa itomda society oraga sibagi jamsu wangkhalakani haibase masigi lengak na thangbiyo Nomit humni gi manungda IDP singna taliba demand sing thabak to thok to tarabadi akan ma khongjang changsilagani haina Churachandpur Maite United Committee gi convener Nabaning Thongchamna phungdokkhre wafam asi ngasi Churachandpur Maite United Committee gi thomi singna Manipur gi Governor Ajay Kumar Balaga unaduna committee asina taliba demand sing nomit humni gi manungda thabak to thok pinaba haiba cherol ama pishin khraba matung paumi singa unaba amada mahakna phungdokkibani Nabaning Thongchamna makhatana phungdokkibada haukiba kumja lising ni kulumdoi gi mi ahumdagi Maite amazung kuki ani gi lana sina maram oiraga tongan ba mafumdagi lanjoinarakna ngasi phawba relief camp kayada lairiba internally displaced person IDP sing masa gi mayumda hanjinba yadana lairikliba asigi matangda Churachandpur Maite United Committee na Manipur gi Governor amadi Chief Secretary gi mafumda tongan ba point taruk yawba memorandum pishin khraba matung ngasi phawba thabak tong thok piraktabana committee asina ngasi Ras Bhavanda Governor Ajay Kumar Balaga unatuna hairiba memorandum asida yawriba demand sing asi numit humni gi manungda thabak tong thok pinaba wafam sing thangatkibaga loinana Governor gi maikede committee asina talib demand sing asi numit humni gi manungda thabak tong thoknaba notice ama thoklagani haibagi achitpa thajaba pirakle ngasi pishin ke memorandum aduda committee asina taliba demand sing adude maru oina internally displaced person IDP oina lairiba mahirui singi special package laukthok piba IDP singna mari leinaba leinga ke loisang singdage document chingba sing lawba matamda thengnariba khudung chadaba sing asi kokhanba IDP singbu masa gi mayumda hanjil handuna matik chaba security piba IDP singi damakta hingnabagi senthok lami pibiba amadi IDP singi oiba temporary housing Phagak Chow Ikhaida oina sabiba haibeda jingbusing asini hariba demand sing asi governor na numit humni gi manungda thabak to thok piraktaba tarabadi thangnaba numitagi committee asina lamdam asigi CSO amadi organization singa kusam naduna makhal makha kaya gi akan makhongjang chakshilagani loinana ngasidagi hauna numit humni chupna tongan ba relief camp singda wakat mifam chathaba horagani amadi khongjang asida lamdam asida lairiba tongan ba CSO sing club sing organization amadi mera paibi singna sagat piu hainasu appeal tarukli kupna thanaraba matungda akoina huji moina thabona loina thokani habigi thajab bire adubu akoina honorable governor da thamambase thajabase nataba thabak oina implement tobiro thabak oina implement government gi side gi order thokti phawba akoi agitation makha chathagini habisima thamjarame ngasi natraga hayeng jumung order di tholakani aya akoi kaigumba order se tholok tabata akoi 3 days sai gi relief camp da peace sit-in protest togani aduda karigumba 3 days munu thok tabal tardi 4 days sugudigi akoi masdigi henna akanba khongjang changchalakani habsinga akoi press media gi akomda thamjage loina na akoina changchaliba khongjang asida manipurda huji masagi lojing loya da lebiriba masagi mayumagi chakraba relief camp da sinu lobuna leriba praja section punamakta amadi manipurgi CSO civil society amadi mera paibi ma amadi club organization ga akoina committee gi side ga approve tawjabase akoina changchaliba khongjang sida maya puna support tawbiyo haiduna Churachandpur Maite United Committee gi maige digi kuma na hajari Lambida gari thauri basingna gari thawbagi chana kanglon gi wangmuda aranba mawongda motor vehicle act ki chana bi thugai bagi damakta Manipur traffic police na changchilakpa drive ta ngarang mioi ni futre ki mathakta chalan kaktuna fine thian kre fine gi senpham moina ngarang khakta da lupa lising marfu darama thoi gi senpham khungat pangam kre haina Manipur police ki control room dagi thadorakhiba cherol amada khangalakli masigi mathakta Manipur police na mamang da huran ke gari makal ani amasu fangba ngamkibaga loinana gari gi mingshel singda amuba napsin ba haibali tinjet film sing gari kunma thoidagi setatuna lokthokra heri
हौकिबा पुंग कुनमरी असि मनुंगदा मणिपुर पुलिस के माइकेदगी संखाई थुंखाई अमदी अतै लोना यादव थबक सिंगदा चेनबा लालहुलुप अनिगी मियोय अहुम तोंगान तोंगान मफम सिंगदगी फागत पंगम ख्रेहरी ngarang lona thingkraba lalhulu Pripak Progi Oinam Hemanjit Singh Elias Taibang Semba Leifam Changalawai Sabal Lekai de Leba Mui Ama Police Maitram Dagi Fagat Pangam Ki Tha Sigi Amadana Lona Thingkraba Lalhulu KCP People's War Group Ki Mui Ama Elang Khang Popi Awang Lekai Maning Patagi Fagat Pangam Ki Falaba Mui Adudi Laure Mam Suryas Elias Mairong by Elias Toto Leifam Nahirangui Thong Oinam Lekai Dagini Hairi Hariba Numit Asimakta the Sul Lalhulu Asimaki Mui Ama Police na Sangmaijing Maning Lekai Dagi Fagat Pangam Falaba Mui Adudi Oinam Thomas Singh Elias Herojit Laifam Imphal District Ki Tumukong Awang Lekai Dagin Hari Imphal District Ki Manung Chaliba Andro Police Station na Kwanba Andro Kuman Haina Sukhang Riba Baroni Chingkong Dagi Security Force na Kusukulai Kayama Fagat Pangam Krem Fagalaba Kusukulai Singa Dudi Magazine Galoinana 303 Rifle Ama Magazine Galoinana 9mm Gi Pistol Ani 12 bore Gi Single Barrel Ama Number 36 Hand Grenade Ani Chip launcher ani 12 bore gi maru ama 9mm gi maru ani charger ga konana wireless set ama Mark 3 A2 gi grenade ama arming rings ani detonator ani loinana safety pin ani ga yawe hari Hokiba Jun ki tang kumapanda nongbrang makha lekai dagi mutum Dinesh apopagi ming M Rabai hari miyo ema lairong chel Pitra Primary School Manaktagi KCP PWG gi active member ni haiduna police na fazin kibadu aranba amadi samjin chajimba wafam ni haina nongbrang apunba mera paibi gi maike dagi phungdorli iramasig mari lenana nongbrang apunba mera paibi gi secretary SI Suniti na phungdok kibada mutum Dinesh hari mi asti Ningel Hoton da Rehabilitation Center Chalaiduna Naha Kayabo Nisagi Ipakti Kananaba Hona Jariba Mr. Amani Maki staff Manga Police na Fajin Krabamatung Mutum Dines na Makoibo Loktopo Chatpa Matamda Thawal Police Commando na KCP PWG gi member ni Haiduna Numit Adumakta Fajin Kibani Maramasina Mutum Dines po Atuba Matamda Condition Amata Yaudra Thaduk Piro Haina Makataki Han June gi tang kunmapan tha taruk 2025 numit asida nongbrang makha lekai degi mutum Dinesh hariba nipa asi leirong 10 Pitra Primary School manaktagi KCP PWG gi kedarni haina phariba misak ase KCP PWG ga mari amata leinade ma hariba KCP PWG gi kedar sunate ma huji mak ningen hotonda Rehabilitation Center hang leriba misak amani paramaduna mahak athuba matamda thaduk piro karigumba mahak athuba matamda thaduk piraktaba taragadi makhatana nongbrang apunba maira paibi club pullakanda akhoi akanba khungjang kya jangchinjarkani haiba wafam asinga si sarkar thamjage COVID positive oikibaga loinana status gi COVID positive case ki apunma masing chani humbutara manga sukre Masigi manungda miyo chani ga sumna ani na nabu fadunan disaster okibaga loinana active case ki masing humbutara humdoi da handakre COVID-19 status update report amagi machung ina ngarang nungthil pung ani dagi ngasi nungthil pung ani fawda Manipur gi oina apunba miyo nifumari COVID test tawki madugi manungda miyo taruk positive oirba thengnarakibani hariba pung kunmari asigi manungda status sida COVID-19 positive oibagi chang sada tarahumdoi dasmik taruk laiki positive oiba thengnarakhraba anauba casing adudi Imphal West tagi manga amadi Bisnupur district tagi miyo amani Manipur gi oina hojik fawda puna miyo chamapan ga humpumapan test tawkre hojik COVID-19 positive oibadagi miyo humpunipan home isolation da lairi Lagliba July tang mapan yumsa kisha numita all India pumbada lairiba sinmi singna sanction gadoriba sintha lepagi khongjang asida status gi sinmi punamakna saruk yamina si haina India National Trade Union Congress Manipur branch ki maiki degi semi punamakta khangalagli Laibaga sigi manungda pochai khwaidagi tangba state Manipur ne haibasi pumnamakna khangnarabo wafum amani hojik paliba lengak asina sinmi singi hak kudingmak India pumbada chapkhairakpadagi masigi mayokta thengnanaba khongjang asi chakshin gadoribani masida sinmi lup kudingmakna saruk yamina si hairi tongan ba loisang kayada lairiba sinmi kayana thengnariba awaba kayagi wakat tabidabada natana nongma phawba
Tongan ba loisang da leiriba sinmi singna thengnaribu khudong chadaba sibu review tawgi hainabi leitraba lengak amani maramaduna Indian Trade Union na taliba tongan ba demand sing asibo fangnabagi damakta miyam gi oiba apunba khongjang ama changshin batangai fade maramaduna lakliba July gi tang mapanda changshin gadorba khongjang asida Manipur miyam na saruk yabiu haina union asigi Manipur branch gi maikede gi khangalakbi Jiribamda Lanjenaduna relief camp nataba topa mafum singda leiriba internally displaced person IDP singchu lengak na piba relief ki mateng sing fangnanaba lengak na hangduna thamliba registration portal da mingchan biu haina Jiribam gi relief monitoring committee na Jiribam gi deputy commissioner gi kuthangda governor da cherol ama pishin krem relief monitoring committee Jiribam district ki convener Yumnam Budina kuyak piduna pishin ki cherol aduda relief camp nataba Jiribam district ke tongan ba mafom singda leiriba ITP singbu lenga ki relief support ki damakta enroll tawbiba kaktanatana Jiribam ge relief camp sing amade district asigi atai mafom singda leiriba IDP singna ana layengi mari leinaba sel gi awabu mayok narakpa matamda lenga ki maiki dagi sel gi mating pangbiu ana bagi phibam lubadagi Manipur gi mapana layeng muchatpa mathau tarakpa matamda travel allowance amade dearness allowance na chingba Sabiu Manipura natraga mapanda mahi tamliba IDP oiriba mahiroi singna mahi niktin tamjaba ngamnabagi damakta matik chaba selgi mating pangbiu ration card job card amadi health card na chingba lenga ki tongan ba welfare scheme singi makada piriba khudung chaba sing eligible oiriba IDP singda fangan biu amadi lenga na paikhalakliba amadi tungda paikhalakadaba thorang singi khudung chaba fangnanaba Honabada ayat pa yaudana IDP beneficiary ni haibagi kudam changdam oibi yaba lengak na issue tawba saktak che natraga IDP certificate amamam sabiu haina governor gi pungning chingshinki Party manungda luchingba khannaba mikhal pangthokpada nampak tanarakadabana hai kamana luchingba khallakpa Luchingba Kalakpa Ngaibana Quaidagi Fai Haina Lamlai Esigi MLA KS Ibom Chana Fungdokre MLA Lamlai Manjol na Sinduna Lamlai Esigi Tiala Udalaiba Chingnum Kok Chingdum da Ban Mahosaf Kamari Lenana Uthabagi Toronga Mari Lenana Wafam Si Fungdokibani Tormadu da BJP Lamlai Mandal gi President Al Siam Teluchana Saijang Jila Parishad ki member Ezamini Pungdongbam Gram Panchayat ki Pradhan I Prem Sombung Gram Panchayat ki Pradhan N Danesor na chingba Maru iba Miyoi Kya na Sarugaki Toronga Mari Lenana KS Ibom Chana Makata Akibada Kumja Lishingani Kulumdoi gi Me Ahumdagi Hauduna Chatharak Liba Lanasi Luishananaba Center na Lakolak Liba Thabak Torom Sing Asida Lup Kayana Matoina Punchinduna Thabak Torok Pasi Achoba Kongthang Amani Tongan ba Lup Sing na Puna Thabak Tauringaida Lana Siga Waroshin Purakna Mahushagi Punchida Hanjil Hanaba Ikoi Puna Honaminaba Changi Miyamna Su Achoba Taudang Lowbugi Matakta MLA Sing na Su Mana Ngamba Taudang Lofam Tui IDP Sing Mayumda Hanjil Hananaba Mari Lainaba MLA Sing na Mangjal Thaduna Honaba Matoktai Tangdu Leitaba Mahushagi Punchida Hanjil Laklaba Matungda Miyam Gil Lengak Ama Soidana Lakani Yaragadi Hojik Laidiba President Rule Asi Sangdok Tringaida Lengak Semhona Honari BJP MLA Sing Hojik Maki Oina Yamna Nushina Lady BJP MLA Sing Marakta Luchingba Khanaba Mikhal Pangthokpa Matamda Luchingba Oihonaba Honarakpada Nampak Tanarakadabana Hai Kamana Khalakpa Luchingba Duda Puna Sagatminanaba Thorang Tawduna Lady Haiki अखोई पार्टी से खकी नते कांग्रेस की पार्टी की सुंगाई आईडी इंडिया दा सांगना गवर्नमेंट पाइरक पसे कांग्रेस पार्टी ने अदा कांग्रेस की सु मोई की मनुंग दा लीडरशिप की मतंग दा यामना से नबला अगति मदु मनुंग दा वोट का तंगना दा खोना दा अमा गम का तंग बाइसी पार्टी मनुंग दा वोट तंगना बाइसी वोट तंगना बाइसी अमा नामो हुल्ला ngang रकनी ngamna ba tंगना रकनी अदुना नुक्सिना दे अदुना हाइंग unity do maintain to buta kai be am lak panina sigumba situation lak pan sida de ke do gubu mayam dunu manaraga high command has been entrusted to choose the leader whoever high command nominates we accept I say koi gi jida donati congress party do Mr. Pro District ke Deputy Commissioner Puja Langbam na mifam apu oiduna kumja lising ni kunmanga gi district level Aadhar Monitoring Committee gi mifam ngasi district asigi mini secretariat complex ta leiba conference hall da phamkre
ꯃꯤꯐꯝ ꯑꯗꯨꯗ ꯑꯙꯥꯔ ꯀꯥꯔꯗ ꯏꯁꯨ ꯇꯧꯕꯒꯤ ꯊꯕꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯑꯃꯗꯤ ꯃꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯒꯗꯕ ꯃꯦꯟꯗꯦꯇꯣꯔꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯑꯞꯗꯦꯠ MBUꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕꯅ ꯃꯔꯨꯑꯣꯏꯕ ꯑꯦꯖꯦꯟꯗꯥꯁꯤꯡ ꯑꯣꯏꯈꯤ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯑꯙꯥꯔ ꯏꯟꯔꯣꯜꯃꯦꯟ ꯀꯝ ꯑꯦꯋꯥꯔꯅꯦꯁ ꯗ꯭ꯔꯥꯏꯕ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏ 8 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯕꯤꯁꯅꯨꯄꯨꯔꯒꯤ ꯑꯦꯗꯤꯁꯅꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯇꯣꯏꯖꯝ ꯑꯣꯄꯦꯟꯗ꯭ꯔꯣ ꯅꯝꯕꯣꯜ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔꯒꯤ SDO BDOꯁꯤꯡ ꯃꯣꯏꯔꯥꯡꯒꯤ ꯆꯤꯞ ꯃꯦꯗꯤꯀꯦल ꯑꯣꯐꯤꯁꯔ ꯕꯤꯁꯅꯨꯄꯨꯔꯒꯤ ꯖꯣꯅꯦꯜ ꯏꯗꯨꯀꯦꯁꯟ ꯑꯣꯐꯤꯁꯔ ꯗꯤꯁꯇ꯭रिꯛ ꯂꯦꯚꯦꯜ ꯑꯙꯥꯔ ꯃꯣꯅꯤꯇꯔꯤꯡ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯏꯎꯗꯥꯏꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ Unback the future, choose reusable, choose sustainable haiba hiramda malem pumda pangthoknariba International Plastic Bag Free Day gi numit asiga mari lainana Eco Network Manipur amadi Ecop ningthau BLF hairok patu na kusamna duna ngasi wangjing bazar da fi gi khaw yanthokre single use plastic sijina danaba environment kanbaga loinana lubanan balamdam ama ohenanaba ngasi dagi hauna ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯁꯤꯖꯤꯟꯅꯕ ꯇꯣꯛꯂꯁꯤ ꯌꯨꯝꯗꯒꯤ ꯄꯣꯠꯆꯩ ꯂꯩꯕ ꯂꯥꯛꯄꯗ ꯈꯥꯎ ꯄꯨꯔꯒ ꯂꯥꯛꯄꯤꯌꯨ ꯏꯁꯥꯒꯤ ꯑꯀꯣꯝꯕ ꯌꯦꯡꯂꯒ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎ ꯁꯤꯖꯤꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯄꯣꯂꯨꯁꯟ ꯊꯣꯛꯂꯛꯇꯨꯅ ꯃꯤꯑꯣꯏꯕꯗ ꯅꯠꯇꯅ ꯑꯇꯩ ꯊꯋꯥꯏ ꯄꯥꯟꯕ ꯀꯌꯥ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯑꯗꯨ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯒ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗ ꯅꯥꯍꯨꯠ ꯑꯃꯗꯤ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯑꯦꯟड ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡꯗ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯀꯟꯅꯅꯕ ꯑꯃꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯄꯣꯂꯨꯁꯟ ꯍꯟꯊꯍꯟꯅꯕ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯑꯄꯨꯟꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯏꯀꯣ ꯅꯦꯠꯋꯥꯔꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯖꯦꯜꯂꯛꯂꯤ Single use plastic sinaba handanaba plastic pollution handanaba environment kananaba luba nanba lamdam ohenanaba gi damaktada ngasi dagi hauna ekoi mayam punamak yumdagi kaithenda pochai leiba lakba dukanda pochai leiba lakuma matamda isagi oiba khau pairaga lakpiyo ngayatang isagi akoma yenglaga plastic khau sinabaduna maram oraga ngasi di adoki matik plastic pollution thola kanda koi miyoi bata natana jiba panma kaya pithribi sidagi mangkiba yabagi akibadu leire isa isana su thogdang adu lobira lunan balamda mo uhenba environment kanba amadi plastic pollution handalaga yamna sababa malem mo uhenbada hingbada nungaiba malem mo uhenba ekoi khudi mak thogdang lomina se malem sida plastic pollution handhana ba ekoina Walling Bazaar sida de arak pagari sida siegi khau madi phi gi khau se pi laga matungda bazar da pot leiba lakpada plastic pubi tanaba yumdagi siegi khau natraga isana sinjaba phi gi khau puraga pot leiba lakina ba khanghanjari aduga plastic pollution si hanthana ba environment sengna thamna ba luna ba malem ama oina ba ikoi iko nthau belep ka ngasi plastic pollution hantanaba program ase pangthokjaba Sija hospital gi nipu suba mapo kumon thorom ngasi Sija Academy of Health Science ke auditorium da pangthokre thorom adu dai health services ki director Dr. Chambo Gonmai Rims Hospital gi medical superintendent Professor N Sanjeev Singh amadi Sija Hospital and Research Institute ki chairman ka managing director Dr. Palin K.S.na Maruiba Mitungen Singh on Sargaki. Thoramaduga Mari Lena Health Services ki Director Dr. Chambo Gonmaina Fondoki Vada, Sija Hospital Asina, Makoi Haitoi Sing Toiba Kayagaloina, Miyangi Tawal Taukiba Sina Maram Oirga, Nasi Fauba, Sija Hospital Libani. Amadi Hospital Asida Medical College Amasu, Laivedanatana, Ana Layanga Mari Lena, Hiramda. Khang hairabo oza singchu leiribani loinana iramdam asida natana yumlo naba Myanmar amadi atopa leipak singda Sija Hospital gi maikei dege makhoi gi angamba thakta free medical camp amadi miyam gi mating pangkiba dubo mahangna thagat pafungdoki Sija Hospital se sumhaina yamna newspaper da su social media da su koise yamna tar ga dum laramne aduna akwai makwai na tabak tauba smile train gi asigumba gi charitable work tauba asing se koise toina tare and how much they put their work even to go to Myanmar and other countries and the thing is that they are very skillful and very talented, gifted,
and sumhaina tobudigi huzik phawbase asigi stage da lakne habsini yamda yamna itha thajadaba mawong amada ngasi Dr. Manik Sahana chingduna lengak iba Tripura lengak asigi anowa cabinet minister ma hapchinduna lengak saukthokre Nalchar Assembly constituency ge MLA oriba Nalchar Kishore Burman bo anowa cabinet minister oina wasak laukre ngasi Agartala gi Raj Bhavan da Tripura gi governor Indrasen Reddy Naluna MLA Kishore Burman bo wasak lauduna aron athup amadi lebak ngak pagi thabak khusina khibani tharmadu da Tripura gi chief minister mahaki cabinet minister sing amadi makok thongba official kana sarugaki Parliament ki nongjo mifam lagliba July ki tang kunmathoi dagi August ki tang kunmathoi fawba thama chumna satharagani Parliamentary Affairs Minister Kiren Rijijuna phongdorakpada President Draupadi Murmuna lengakna mifam pangthoknaba thangalakiba wafambu ayaba pirakra hairi loinana July ki tang kunmathoi dagi nongjo mifam asi hauragani lengak asina nongjo mifam asi hana lepna kiba matamdagi cheol ama chonthana pangthoklagani masina mifam asida legislative ki oiba maru oiba agenda sing yamna lumna khanagani haiba takli August 15 pangthokadriba Independence Day gi yenglaga August ki tang 12 amadi August ki tang 13 asi mifam leiroi haina mahakis social media platform X ta thaglakiba post amada palakli Bangladesh ki Tribunal Act amagi makhada mafumdagi lokthokrabi Bangladesh ki hanagi Prime Minister Oirambi Sheikh Hasina bo tha taruk kaisum sangda thamnaba wail pikre masig loinana Sheikh Hasina ga loinaba Gaivanda gi Govindganj tagi Sakil Akanda Bulbul busu tha ani gi kaisum sangda thamnaba wail pikibani Bangladesh ki Tribunal Act amagi makhada Tribunal gi proceeding da ayat pa pibadanatana wakalakliba amadi saki singda aki akang pibagi damakta Sakil Akanda Bulbulbu kaisum sangi phadok asi pikibani ngarang Tribunal asige chathakiba hearing amada Gulam Mortuja Majumdarna luchingba just ahumna saba Tribunal aduna hariba wail asi pikibani toba just ani adudi Justice Mohichul Haqi Chowdhury amadi Justice Safiul Alam Muhammad ni Cheraki damakta wail pikibasi makoina masana yana court asida surrender tawraklaba natraga makoina hek fagat panumit adudagi hauna Cherak ase piba hogani masigi mamangda International Criminal Court ICC nasu Sheikh Hasina bu faduna Cherak pinaba khangan balaikrabani ngarangi court ke wail chathaba aduda senior lawyer AY Mahiu Jamana amicus career ama oina wangaki prosecution ki maike dagina chief prosecutor Muhammad Tajul Islam amsung prosecutor Tanbir Johanna lefki hauzik sanabagi pawmu famigani Manipur Cricket Association sinduna chathakiba manga suba MNCL Luang Pokpa T20 cricket tournament ge winner Trau Kokechel na champion oikre tournament asigi ngasi Thawal Moijing ground sanakiba final match ta Trau na Cyclone Thangwibon bu run ahumda maithiba piba ngamki final match asigi han innings ta Trau na bet pairaga innings ki apiba over kul loibada wicket nipan turaga run chama humudra mathoi lodna target run chama humudra ni thoi thamkibada Cyclone ani suba innings the bet paiduna innings ka piba over kul loibada wicket tare turaga run chama ga humphunipan khak lodna match achi maithiduna runners up title okay match achi mai pakraba Trau gi sanaroi Priyojit Kangambam na player of the match ke title okay tournament asida run khwaidagi yamna lobagi manasu Priyojit na funky sanaroi asida selgi mana amadi trophy kusina duna ikai kumnaki amrom the runners of kitakraba Cyclone gi sanaroi Al Kishana khwaidagi wicket tuhan bangamba amadi series ki mana funky sanaroi asibo selgi mana amadi trophy kusina duna ikai kumnaki tournament asigi lotion bagi thoramda MNCA gi vice president Kitranjan MNCA gi secretary Al Ronald treasurer CS Nishikanta joint secretary Syed Sultan amadi MNCA gi men's cricket tournament committee gi thawburoi singshu sarugaki Manipur Veteran Cricket Association sinduna pangthokadoriba veteran cricket tournament saruk yanaba Sagolban United Veteran Cricket Team Semkrem masi Sagolban Kendrogi MLA RK Imona masagi mayumda
नौना सरुक यागदौरिबा सानरोइसिंगे पुंगनिंग थवटकी थरोंग मरी लेना क्रिकेट की किटसिंगसु कुसिनकी मनपुर यूनिवर्सिटी ना इंग्लिश कुनमरी के जुलाई की तांग अमदगी इंग्लिश कुनमंगा की जून की तांग कुंट्रा फावदा एसोसिएशन ऑफ इंडियन यूनिवर्सिटी न्यू दिल्ली की मखादा पांगथोकिबा ऑल इंडिया इंटर यूनिवर्सिटी स्पोर्ट्स कॉम्पिटिशन सिंगदा गोल्ड नत्रगा सिल्वर नत्रगा ब्रोंज मेडल लौरख्रबा यूनिवर्सिटी असिगी महिरुसिंगदा सेल की मना पिरगनि हाइरी मरमसिना मेडल लौरखबा ngamख्रबा महिरुसिंगना लाखलिबा जुलाई की तांग 9 फावदा मणिपुर यूनिवर्सिटी के असिस्टेंट डायरेक्टर के ऑफिस ता मसा के बैंक अकाउंट नंबर बैंक अदुगी ममिंग अमदी लेफम बैंक अदुगी IFSC कोड बैंक पासबुक के अहान लमाई की जेरोक्स कॉपी थाजिन बिरकना बखंगलगली लोइना पूर्णिमा यूनिवर्सिटी अमदी राजस्थान यूनिवर्सिटी अनि नपुन युम्बु ओइदुना राजस्थान दा चाही असिगे नवेंबर था दा पांगथोकदोरिबा बी खेलो इंडिया यूनिवर्सिटी गेम्स 2024-25 ता सरुक यानब खलब महिरुसिंगा लागलिब जुलाई की तांग 9 फावदा ऑफिस ता लागलगा नेशनल स्पोर्ट्स रिपोजिटरी सिस्टम NSRP दा रजिस्ट्रेशन तौनबगिदमक्ता रिपोर्ट तौरनब खंगलगली Village Volunteer Force VVF Wangu Sinba Hanba All Manipur Open Mungna Tournament Ngarang Kaksing District ki Wangu Laifam Chitek Laikai Multipurpose Hall da Manipur ki tongan ba mafum sindagi lakpa Mungna ro ke anasaruk yaduna pangthokre Category ani thongna haibadi kilogram humpugi makha amadi mathak ki haina khaidoktina sanakiba open mungna tournament adida punna mungna roi marfu tarukna saruk yaduna numit ini chupna satharakiba open mungna tournament adugi ngarang loishinbagi thorom aduda kumbi SC MLA S Prem Chandra SC ki gram panchayat ahum haibadi Wangu Terakhong Borayangbi amadi Wangu gram panchayat ke administrative committee ki chairman Singh P Balesor TS Romesh amadi A ke Sorjit na chingba akhanaba miyoi sing oina saruk yakhi open mungna tournament du ge heavy category da Wangu dagi SIS Bicham na winner ithai dagi ke Kishan runners of Mang Imphal dagi KS Dorendro amadi L Bino na mathang shina ahum suba amadi mari suba mafum kanba ngamki baga loinana kilogram humphumanga gi makha gi kangluptana hairuk dagi KS Bungobina winner Wangu dagi U Sanatona runners of Mayang Imphal dagi and Somorjit amadi hairuk dagi El Rajesh na mathang shina ahum suba amadi mari suba taki open mungna tournament adugi makok mathang ahum suba amadi mari suba takraba miyoi singda mai pakraba singda selgi mana oina mathang shina lupa lising kuntra lupa lising kun amadi lupa lising tara amadi lupa lising manga gi selgi mana sing pikhi category animak ki winner gi cash prize animal kumbi SC gi MLA S Prem Chandra na sponsor taubani AFC Women's Asian Cup 2026 के क्वालिफायर मैच अमदा इंडिया ना ईरान बु मंगा सिनोदा माइथिबा पिखरे हौकिबा जुलाई अनीदा थाईलैंड गे चियांग माइदा लेबा 700th anniversary stadium दा सानकिबा AFC Women's Football Tournament AFC Women's Football Asian Cup 2026 के क्वालिफायर मैच के माई पाक पे गोल चंकिबा सिंह अदुदी अहानबा हाफ फावदा संगीता बासफोरे अमदी मनीषाना गोल अममम चन्मंगमखी मखातारकपदा अनिसुबा हाफ फावदा कार्तिका अंगामुथु अमदी मणिपुरदगी फंजोबम निर्मला अमदी नोमाइथेम रतनबला देवीना मथंगसिना मथंग चन्मंगमखी मखातारकपदा इंडियाना वुमेन्स एशियन कप क्वालिफाइड ओइनबगी नमक्ता युम्बु ओइरिबा थाईलैंड गा मैच अमा लाकदोरिबा थांगजनुमिता सानरगनी फंजोबम निर्मला देवी ने इंडिया की नमक की अहान में गोल चंखिबग लोइनना थाईलैंड के सानगदोरिबा मथंग मैच ता हानदगी हेना फजन सानगनी अमदी एशियन कप असिबु लौननबा क्वालिफाई ओइगनी हाइना फंगुखी मसिग लोइनना इंडिया ना पॉइंट मापन फंगदुना हौजी ग्रुप बी की टॉप द लेरी हौजिंग असि नोमगी ओइबा अइंग असगी पाव मुक लौबिरसी ICAR Lamphel के एग्रो मेट्रोलॉजिकल फील्ड यूनिट AMFU दगी पिरकपा इंगसागी रिपोर्ट अमगी मतुंग इन्ना ngasi Manipur da khwaidagi sabagi chang asi Celsius degree 9.9 oiki khwaidagi ingbagi chang na Celsius degree 9.0 sinoni nukchiti yawa ising manel gi chang na ayukta chada marfudara nithoi amadi nungthilda na chada 9.9 oiki ngasi chukhiba nungjugi chang na millimeter 1.0 amani हौजिक अरोबदा मरोइबा पामुना मियामदा थमजरी
Relief camp da leiriba internally displaced person IDP sing achubada masa masa gi yumda hanjil hanbiu relief camp da lainingdra haina Bishnupur district ke tongan ba relief camp sing da lanjena dra leiriba IDP sing na pakshana wakat khongjang changchinkhre Churchanpur Maite United Committee na IDP sing gi damakta taliba demand sing numit humni gi manungda thabak to onthoraktrabadi akan khongjang changchilagani harbi Gari thawbada chana kanglon thugaibba mioi nifu taret ki mathakta mari leinaba ke sang kaktuna fine thihanduna punba senfam moina lupa lising marfu daramathoi Manipur police na khongat pangamkhre amade Manipur da COVID-19 na nabagi chang tamna hantharakli hokiba pung kunmari da punna mioi tarahom doi discharge tawkraba matungda apun be active case ke masing 39 da hanthakre Ngasigi oinadi pungjasi fawbagi ISCOM media news ki publishing jare meng tabidi busung bai tom tingan mana amuk hana kurumjare